ꯂꯨꯛꯅ ꯏꯕ ꯑꯐꯕ ꯋꯥꯄꯥꯎ 6ꯁꯨꯕ ꯁꯔꯨꯛ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯖꯤꯁꯨꯅ ꯒꯦꯍꯨ ꯍꯧꯕ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯒꯦꯍꯨ ꯆꯔꯣꯡ ꯍꯦꯛꯇꯨꯅ ꯃꯈꯨꯠꯅ ꯅꯣꯏꯔꯒ ꯒꯦꯍꯨ ꯃꯔꯨꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯐꯔꯤꯁꯤ ꯈꯔꯅ ꯍꯪꯂꯝꯃꯤ, ꯄꯣꯊꯥꯕ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯗ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯒꯤ ꯇꯧꯕꯅꯣ? ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯂꯝꯃꯤ, ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯂꯥꯝꯂꯕ ꯃꯇꯝꯗ ꯗꯦꯕꯤꯗꯅ ꯇꯧꯈꯤꯕꯗꯨ ꯅꯈꯣꯏꯅ ꯄꯥꯗꯕꯔꯥ? ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯁꯪꯗ ꯆꯪꯗꯨꯅ ꯏꯁꯣꯔꯗ ꯀꯠꯄ ꯇꯜ ꯑꯗꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯨꯔꯣꯍꯤꯠꯁꯤꯡ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯜ ꯑꯗꯨ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯑꯀꯣꯟꯕꯗ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯊꯥꯕ ꯅꯨꯃꯤꯠꯀꯤꯁꯨ ꯃꯄꯨꯅꯤ꯫ ꯑꯇꯣꯞꯄ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯖꯤꯁꯨꯅ ꯅꯤꯡꯅꯁꯪ ꯑꯃꯗ ꯆꯠꯇꯨꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯌꯦꯠ ꯊꯪꯕ ꯁꯤꯊꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥ ꯈꯔ ꯑꯃꯁꯨꯡ ꯐꯔꯤꯁꯤ ꯈꯔꯅ ꯖꯤꯁꯨꯕꯨ ꯃꯔꯥꯜ ꯁꯤꯕ ꯌꯥꯅꯕ ꯇꯥꯟꯖꯥ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯤꯁꯨꯅ ꯄꯣꯊꯥꯕ ꯅꯨꯃꯤꯠꯇ ꯑꯅꯥꯕ ꯐꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯧꯒꯠꯂꯨ, ꯃꯥꯡꯁꯤꯗ ꯊꯣꯔꯛꯎ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯩ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯅ ꯄꯣꯊꯥꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯧꯕ ꯌꯥꯍꯜꯂꯤ? ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯕꯨꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯕꯕꯨꯔꯥ? ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯕꯨꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯕꯕꯨꯔꯥ? ꯃꯍꯥꯛꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯨꯠ ꯇꯤꯡꯊꯣꯛꯎ꯫ ꯃꯍꯥꯛꯅ ꯈꯨꯠ ꯇꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠ ꯑꯗꯨ ꯄꯨꯡꯐꯥ ꯐꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯥꯎꯕꯅ ꯊꯨꯃꯠꯂꯝꯃꯤ ꯑꯃꯁꯨꯡ ꯖꯤꯁꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯖꯅꯕ ꯆꯤꯡ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯑꯍꯤꯡ ꯆꯨꯞꯄ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ 12 ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯥꯎꯈꯣꯟ ꯆꯠꯄ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯔꯝꯃꯤ꯫ ꯁꯤꯃꯣꯟ, ꯃꯍꯥꯛꯅ ꯃꯥꯕꯨ ꯄꯤꯇꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯑꯟꯗ꯭ꯔꯤꯌꯥ, ꯖꯦꯝꯁ ꯑꯃꯁꯨꯡ ꯖꯣꯍꯟ, ꯐꯤꯂꯤꯞ ꯑꯃꯁꯨꯡ ꯕꯔꯊꯣꯂꯣꯃꯦ, ꯃꯦꯊ꯭ꯌꯨ ꯑꯃꯁꯨꯡ ꯊꯣꯃꯥꯁ, ꯑꯜꯐꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯝꯁ ꯑꯃꯁꯨꯡ ꯁꯤꯃꯣꯟ, ꯃꯍꯥꯛꯄꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ, ꯖꯦꯝꯁꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯤꯍꯨꯗꯥ, ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯃꯤ ꯑꯣꯏꯔꯛꯈꯤꯕ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠ꯫ ꯃꯈꯣꯏ ꯑꯁꯤꯅꯤ꯫ ꯄꯥꯎꯈꯣꯟ ꯆꯠꯄꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯁꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯍꯨꯗꯤꯌꯥꯒꯤ ꯂꯝ ꯄꯨꯝꯅꯃꯛꯇꯒꯤ, ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯑꯃꯁꯨꯡ ꯇꯨꯔꯒꯥ ꯁꯤꯗꯣꯟꯗꯒꯤ, ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯇꯥꯕ ꯁꯍꯔꯁꯤꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯕ ꯇꯥꯅꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯡ ꯐꯍꯟꯕꯤꯅꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯕ ꯃꯈꯣꯏꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯐꯍꯟꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯊꯣꯛꯂꯛꯇꯨꯅ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯔꯕ ꯅꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯣ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯈꯣꯏꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯆꯥꯕ ꯑꯣꯛꯅꯕ ꯂꯩꯇꯕ ꯅꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯣ, ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯜꯍꯟꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯞꯂꯤꯕ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏ ꯅꯣꯛꯂꯒꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯅ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯕ, ꯌꯥꯗꯕ, ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯧ, ꯃꯔꯝꯗꯤ ꯁꯔꯒꯗ ꯅꯈꯣꯏꯒꯤꯗꯃꯛ ꯑꯆꯧꯕ ꯃꯅꯥ ꯊꯝꯂꯤ꯫ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯗ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯗ ꯑꯋꯥꯕꯅꯣ, ꯃꯔꯝꯗꯤ ꯅꯈꯣꯏ ꯆꯔꯥꯝ ꯆꯗꯠꯅꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯛꯂꯤꯕ ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ, ꯃꯔꯝꯗꯤ ꯅꯈꯣꯏ ꯇꯦꯡꯊꯥꯗꯨꯅ ꯀꯞꯀꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯐꯅ ꯉꯥꯡꯅꯕ ꯃꯇꯝꯗ ꯀꯌꯥꯗ ꯀꯤꯅꯤꯡꯉꯥই ꯑꯣꯏꯔꯕ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯁꯤꯟꯅꯕꯁꯤꯡꯗ ꯃꯁꯤꯃꯛ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ, ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯕꯁꯤꯡꯗꯨꯗ ꯑꯐꯕ ꯇꯧ, ꯅꯈꯣꯏꯗ ꯁꯥꯞ ꯇꯧꯕꯁꯤꯡ ꯑꯗꯨꯗ ꯕꯣꯔ ꯄꯤꯌꯨ, ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯊꯤꯅ ꯇꯧꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯌꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯐꯤ ꯂꯧꯔꯕꯗꯤ ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯁꯨ ꯂꯧꯍꯜꯂꯨ꯫ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯔꯕ ꯃꯤ ꯈꯨꯗꯤꯡꯗ ꯄꯤꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯣꯠ ꯂꯧꯈꯤꯕ ꯃꯇꯝꯗ ꯃꯗꯨ ꯑꯃꯨꯛ ꯊꯧꯔꯨꯒꯅꯨ꯫
ꯃꯤꯁꯤꯡꯅ ꯅꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯅꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯇꯧ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯕꯨ ꯅꯈꯣꯏꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤ ꯕꯣꯔ ꯐꯪꯒꯗꯒꯦ? ꯄꯥꯞ ꯆꯦꯟꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯐꯕ ꯇꯧꯕꯁꯤꯡ ꯑꯗꯨꯇꯗ ꯑꯐꯕ ꯇꯧꯔꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤ ꯕꯣꯔ ꯐꯪꯒꯗꯒꯦ? ꯄꯥꯞ ꯆꯦꯟꯕꯁꯤꯡ ꯐꯥꯎꯕꯅ ꯃꯗꯨ ꯇꯧꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯂꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯈꯣꯏ ꯑꯗꯨꯇꯗ ꯄꯨꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤ ꯕꯣꯔ ꯐꯪꯒꯗꯒꯦ? ꯄꯥꯞ ꯆꯦꯟꯕꯁꯤꯡ ꯐꯥꯎꯕꯅ ꯄꯨꯊꯣꯛꯈꯤꯕ ꯃꯁꯤꯡ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯕꯒꯤ ꯋꯥꯈꯜꯗ ꯄꯨꯊꯣꯛꯅꯩ꯫ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯐꯕ ꯇꯧ, ꯑꯃꯁꯨꯡ ꯃꯈꯣꯏꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯟꯗꯗꯨꯅ ꯄꯤꯊꯣꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯆꯧꯕ ꯃꯅꯥ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏ 이hen ꯍꯦꯟꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯊꯧꯖꯥꯟꯕꯤ꯫ ꯅꯈꯣꯏꯒꯤ ꯁꯔꯒꯒꯤ ꯅꯄꯥꯅ ꯅꯨꯡꯁꯤ ꯍꯩꯕ ꯑꯣꯏꯕꯒꯨꯝ ꯅꯈꯣꯏꯁꯨ ꯅꯨꯡꯁꯤ ꯍꯩꯕ ꯑꯣꯏꯌꯨ꯫ ꯃꯤꯕꯨ ꯋꯥꯌꯟꯒꯅꯨ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯋꯥꯌꯟꯕꯤꯔꯣꯏ꯫ ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯒꯅꯨ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯅꯔꯥꯜ ꯁꯤꯕꯤꯔꯣꯏ꯫ ꯃꯤꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯒꯅꯤ꯫ ꯑꯑꯣꯏꯕꯃꯛ ꯊꯟꯅ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯤꯕꯨ ꯑꯣꯟꯕ ꯆꯥꯡ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨꯁꯨ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯁꯤ ꯍꯥꯏꯔꯝꯃꯤ: ꯃꯤꯇꯥꯡꯕ ꯃꯤ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯇꯥꯡꯕ ꯃꯤ ꯑꯃꯕꯨ ꯆꯤꯡꯕꯤꯕ ꯉꯝꯗꯦ꯫ ꯆꯤꯡꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯝꯗ ꯇꯥꯃꯤꯟꯅꯒꯅꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯃꯥꯒꯤ ꯑꯣꯖꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯑꯣꯖꯥꯒꯨꯝ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯅꯃꯤꯠꯇ ꯂꯩꯕ ꯃꯤꯠꯁꯥꯡ ꯑꯗꯨꯗꯤ ꯌꯦꯡꯗ꯭ꯔꯒ ꯆꯤꯟꯅꯅꯥꯎꯒꯤ ꯃꯤꯠꯇ ꯂꯩꯕ ꯊꯨꯅꯥꯝꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯌꯦꯡꯂꯤꯕꯅꯣ? ꯀꯔꯝꯅ ꯅꯆꯤꯟꯅꯅꯥꯎꯗ ꯏꯆꯤꯟ ꯏꯅꯥꯎ ꯅꯃꯤꯠꯇꯒꯤ ꯊꯅꯥꯝꯕ ꯑꯗꯨ ꯂꯧꯊꯣꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯐ ꯁꯥꯖꯅꯤꯡꯕ ꯅꯃꯤꯠꯇꯒꯤ ꯊꯅꯥꯝꯕ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯈꯣ, ꯑꯗꯨꯒ ꯅꯆꯤꯟꯅꯅꯥꯎꯒꯤ ꯃꯤꯠꯇꯒꯤ ꯊꯅꯥꯝꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯁꯦꯡꯅ ꯎꯕ ꯉꯝꯒꯅꯤ꯫ ꯑꯐꯕ ꯎ ꯄꯥꯝꯕꯤꯗ ꯐꯠꯇꯕ ꯎꯍꯩ ꯄꯥꯟꯗꯦ, ꯑꯗꯨꯒ ꯁꯤꯡꯒꯪꯅ ꯍꯧꯕ ꯎ ꯄꯥꯝꯕꯤꯗ ꯑꯐꯕ ꯎꯍꯩ ꯄꯥꯟꯗꯦ꯫ ꯎ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯄꯥꯜꯂꯤꯕ ꯎꯍꯩ ꯑꯗꯨꯅ ꯃꯁꯛ ꯇꯥꯛꯏ꯫ ꯇꯤꯡꯈꯪ ꯄꯥꯝꯕꯤꯗꯒꯤ ꯍꯩꯌꯤꯠ ꯅꯠꯇ꯭ꯔꯒ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯣꯡꯁꯣꯡꯗꯒꯤ ꯑꯪꯒꯨꯔ ꯃꯍꯩ ꯍꯦꯛꯅꯗꯦ꯫ ꯑꯐꯕ ꯃꯤꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯄꯨꯀꯩꯗꯒꯤ ꯑꯐꯕ ꯄꯣꯠꯁꯤꯡ ꯄꯨꯊꯣꯔꯛꯏ, ꯃꯔꯝꯗꯤ ꯊꯃꯣꯏꯗ ꯊꯟꯅ ꯂꯩꯕ ꯑꯗꯨ ꯆꯤꯟꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯀꯧꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯏꯟꯗꯗꯨꯅ ꯆꯠꯄ ꯃꯤ ꯑꯗꯨ ꯀꯔꯤꯒ ꯃꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯎꯠꯀꯦ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯂꯨꯅ ꯇꯧꯊꯣꯛꯂꯒ ꯅꯨꯡꯖꯥꯎ ꯃꯊꯛꯇ ꯌꯨꯝꯐꯝ ꯊꯣꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯃꯤ ꯑꯃꯒ ꯃꯥꯟꯅꯩ꯫ ꯇꯨꯔꯦꯜ ꯏꯁꯤꯡ ꯄꯥꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯅꯤꯡꯊꯤꯅ ꯁꯥꯈꯤꯕ ꯃꯔꯝꯅ ꯂꯦꯡꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯤꯡ ꯇꯥꯔꯒ ꯏꯟꯗꯕ ꯃꯤ ꯑꯗꯨ ꯌꯨꯝꯐꯝ ꯊꯣꯟꯗꯨꯅ ꯌꯨꯝ ꯁꯥꯕ ꯃꯤ ꯑꯃꯒ ꯃꯥꯟꯅꯩ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯌꯩꯕꯗ ꯃꯗꯨ ꯈꯨꯗꯛꯇ ꯇꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯀꯌꯥꯗ ꯁꯥꯊꯤꯅ ꯃꯥꯡꯈ꯭ꯔꯕꯅꯣ!